ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯄ ꯑꯣꯏꯔꯤꯕ ꯀꯟꯖꯨꯃꯔꯒꯤ ꯋꯥꯀꯠꯄ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯔꯤꯗꯔꯁꯦꯜ ꯀꯃꯤꯁꯟ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯃꯨꯛ ꯂꯥꯛꯄ ꯑꯁꯤꯅ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ PR ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯄꯨꯛꯆꯥꯏ ꯆꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯕ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗꯤ ꯇꯔꯪꯁꯦꯟ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯨꯝꯊꯪꯅꯔꯤꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯏꯔꯥꯞ ꯂꯥꯞꯇꯕꯗ ꯗꯤꯃꯥꯄꯨꯔꯗ ꯐꯪꯕ ꯄꯣꯠꯀꯤ ꯃꯃꯜꯗꯨꯒ ꯏꯝꯐꯥꯜꯗ ꯐꯪꯕ ꯄꯣꯠꯀꯤ ꯃꯃꯜꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯦ ꯂꯣꯏꯅꯃꯛ ꯃꯃꯜꯁꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯇꯤꯜꯍꯧꯒꯤ ꯑꯂꯨꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯇꯤꯜꯍꯧ ꯑꯂꯨ ꯑꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯏꯚꯟ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯤꯅꯕ ꯃꯤ ꯃꯁꯤꯡꯁꯤꯒ ꯄꯨꯊꯣꯛꯏꯕꯁꯤꯡꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯕꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯑꯅꯧ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯑꯅꯧꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏ ꯂꯧ ꯎꯔꯕ ꯃꯇꯨꯡꯗ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯆꯪꯒꯗꯕ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯩꯁꯤ ꯂꯣꯏꯅ ꯄꯤꯕ ꯉꯝꯗꯕꯅꯤ나 ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯆꯥꯅ ꯊꯛꯅꯕꯒꯤ ꯌꯨꯝ ꯁꯥꯅꯅꯕꯒꯤ ꯃꯦꯇꯔꯤꯌꯦꯜ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯗꯤꯄꯦꯟ ꯇꯧꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯇ꯭ꯔꯒꯗꯤ ꯌꯥꯗꯕꯒꯤ ꯐꯤꯕꯝꯁꯦ ꯂꯩꯕꯅꯤꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯃꯜꯁꯦ ꯀꯥ ꯍꯦꯟꯅ ꯇꯥꯡꯉꯤ ꯑꯗꯒꯤ ꯇꯥꯡꯉꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯆꯩꯊꯦꯡꯁꯤ ꯍꯧꯖꯤꯛ ꯆꯍꯤ 3 ꯍꯥꯏꯔꯛꯀꯗꯧꯔꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯋꯦꯗ ꯃꯅꯤꯡ ꯇꯧꯅ ꯆꯠꯄ ꯉꯝꯗꯕ ꯍꯧꯖꯤꯛ ꯈꯔ ꯆꯠꯂꯤꯕꯁꯤꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯀꯔꯤꯒꯤ ꯈꯔ ꯆꯠꯂꯤ ꯑꯗꯨꯒ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯗ ꯁꯣꯛꯍꯜꯂꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯩꯇꯩꯒꯤ ꯃꯁꯤꯗ ꯒꯥꯔꯤ ꯃꯌꯥꯝꯁꯤ ꯊꯧꯗꯅ ꯈꯣꯠꯇꯅ ꯍꯦꯟꯗꯤꯃꯦꯟ ꯑꯣꯏꯗꯅ ꯆꯠꯂꯝꯃꯤꯕ ꯃꯤꯑꯣꯏ 5,000 ꯍꯦꯟꯕꯒꯤ ꯃꯊꯛꯇ ꯁꯤꯟꯐꯝꯁꯤꯗꯒꯤ ꯑꯩꯈꯣই ꯇꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯆꯩꯊꯦꯡ ꯄꯤꯔꯤꯅꯦꯕ ꯐꯪꯉꯤꯅꯦꯕ ꯁꯤꯒꯤ ꯃꯊꯛꯇ ꯄꯣꯠꯆꯩꯒꯤ ꯃꯃꯜꯁꯤꯡ ꯑꯁꯤ खरे हेन असिगुम्बा इरांगजी लैबा मतमदा मियामजिगी खितंग अवाबसि कोकननबा गवर्नमेंट कंट्रोल तौदना फोतना अदगी डिस्ट्रीब्यूशन की सिस्टम से डिस्ट्रीब्यूशन असि फजना ngसाई पोचै सिंग असि डिमांड दुगी मतुंगिना मागी खुन दुगी लेकाई दुगी मथौ तारिबा पोचिंग असि चाना थंगनबा मयामसि अखोगी कंट्रोल रेट अमदा मागी फिक्स प्राइस अमदा मधु फंगनदना खोसनदना तौगदबदु गी महुत्ता मधु दिलाइरदना योलिबा कैथेंदा फंगिबा पोचै सिंग असि बावबा ममनजे कोइना काहेना तांगना योलिबा सिंग सिदगी मधु वाकट चननबगी अदुगा डिस्ट्रीब्यूशन असि अखोई फजना तौद्रे जस्टिस तौद्रे फेयर ओइद्रे हाइदना वाकटनबगी करीगी तौ मयामजिगी तौनबगी दमकता इंडिया की वर्ल्ड की ओइना तौनरिबा कंज्यूमर की कई राइट्स की मयाम यूएन की कई मखादा लाइबा कंज्यूमर्स राइट्स की कई जिगी मखादा इंडिया दजु कंज्यूमर्स एक्ट सेमदना खोतना तौरकांदा मसिगी वाखटनबगी कंज्यूमर राइट्स की पोसिदा कोई डिस्ट्रिक्ट खुदिंगी अइना खंजबददी डिस्ट्रिक्ट की सिंगददी कंज्यूमर्स रिलेशन फोरम ओइना लैबने मदु डिस्ट्रिक्ट की कमीशन की थाकता लैग्रबा लैतब्रा पाउदुददी हुजिक तरनसन हाइबिगी दो डिस्ट्रिक्ट कमीशन ना हाई डिस्ट्रिक्ट की कमीशन ओइरगदी याम चावरे आनदी फोरम ओइना लोइन लैबने डिस्ट्रिक्ट सिगी रिलेशन फोरम जे अइना खंजबदा दुगा स्टेट की थाकतना मदु की कमीशन अमा स्टेट की ओइनादी कमीशन लैबा डिस्ट्रिक्ट रिलेशन कमीशन अमा अदुमाइ तौबनी अदुगा डिस्ट्रिक्ट रिलेशन फोरम जिंग अइना हाना खंजबदा दो हुजि कमीशन बोइरे फोरम बोइरे अइ फोरम बोइरमगनी ना खजे सिददी कमीशन ना ई मोइजिदा तौ मतमदा मागी एक्सपर्ट सिंग असि कैनो यावगदबनी अखोगी एक्टिविस्ट कंज्यूमर एक्टिविस्ट की मेंबर होइबे यावगदबनी अदुदगी लीगल की करीगी अदुगा अमरोम दा हायकांदा क्वाजै कोर्ट ने तौरीसी अदुगा कंप्लेन तौबसी अखोइना उकिल अमा नेत्रगसु अई साना अदुम इचमचमदा कंज्यूमर अमने एप्लीकेशन अमा इरगा अदुम थारगा वाकटपे यावा यामना लुहंदबा यामना टेक्निकलिटीज यामना चंगदबा अदुगुंबा अराइबा मवोंगदा वायनबगी कइनो सिंगनी अदो हौजिक फावबदा मदुगी कंज्यूमर्स रिलेशन फोरम जिंग जे डिस्ट्रिक्ट सिंग जे मपुंग फाना मदुगी हापकदबा मेंबर जिंग हापतदना थंबा हाइबसे ngसाई नाकल अमरोमदा करिनो हाइबा मतमदा अखोगी ललोलिटिक तौरिबा सिंगसिना अहेनबा सेंदोंग ताननबो नबा काहेनबा करबा वाला सिंग से नाकल अमरोमदा
ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯥꯡꯁꯤꯡ